Chamga kuntra manga suba thauba singi ningsing numit khongjom de ngasi state ki thak ta pangthoktuna Manipur ki governor Ajay Kumar Valla, Chief Minister Yumnam Khemchan, Minister Singh, MLA Singh amadi lenga ki makok thongba official kayana saruk yaduna pangthokli. Kumjai English singa chanipan marfu tara mathoi gi Anglo Manipur landa mareibak mazati ki damak thawaina pontha pi khraba athauba ipai pu sing bu ningsing duna makhoi gi mathona maring zel bu ikai kumnaba utpa oina pangthoki baning sing thoram aduda khongjom gi khe bachingi khongjom war memorial da leiba athauba singi mitamda hai lei katuna ikai kumnaba utki. Adungai kumja English amaga chanipan marfu tara mathoi gi April kulhumdoi numita mathona leiraba British landmi singa hanba leitraba thona amaga luina mareibak mazati gi damak lan thengnaram laga thawaina pontha pi khiba pauna brajabasi gi mafam da hai lei katuna ikai kumnaba utpagi thauramama chamaga kuntra mangarak suba khongjom dega mari leinana thamban sangnen da pangthokre thauramadu BJP Manipur Pradesh ke President Adhikari Mayum Sardana luchingduna party gi career card kayana pauna brajabasi gi photo da lei su katuna ikai kumnaba utki Thauramadu mari lenana Adhikari Mayum Sardana hai khongjom dena lakpada lamdam asida leiriba irei chapumna magna aikoi ki ipa ipu singna mareibak nungsiba mareibak ki damak kathokpa ngamba thongna adu ngasi gi mirol ekhoina matau tamsi pukningda amakpa amata yaudana ipa ipu sing adugi liklam khongul liduna amata oiba tangdu leitaba Manipur ama ohelasi haina phongdokhi Chamaga kuntra suba khongjom de ba na tuba lamdam masin tamakta waina pokha boy kaba ayo kaba hero sini tuba ningsing lumit asida represent ta party na su ba hero sinta kai na bukpa tuba sa dam jari ma masin bangkok Manipur buning kha tamba leibak ama oinaba hotnabada kumja English amaga chanipan marfu tara mathoida khongjom gi kheba chingda sokna khiba Manipur gi aroi baning tam lan famda thawaina pontha pi khraba athoba singi numit puning singduna chahi khuding gi April kulumdoi asibu khongjom de haiduna palan tawduna lakli handak chahi asigi oina su Manipur Pradesh Congress Committee MPCC sinduna BG rota leiba Congress babanda party asigi luchingba sing yauna chamaga kuntra manga rak suba khongjom de thauram chinglem na pangthokre thauram adugi mapung Thauram Freedom Fighters Major Pauna Brajabasi ki photo da lei su katuna ikai khumnaba utki thauram aduga mari leinana MPCC ki President Okram Ibobina phungdorapada British ki makhutta maithi ga ni khangna mikha ponba pamjadraba athauba singna British ki mayokta akanba lan thengna khibada thawai kat khraba athauba singbu ngasi gi mirolna ningsingba oina makhoi gi mafamda ikai khumnaba utpani amade British na malem gi mafam kaya khudum chansinduna laklaba matung Manipur da kumja English amaga chanipan marfu tara mathoida Anglo Manipuri war tawduna aroiba lanfam khongjom gi kheba chingda oike loinana kheba chingda sokna khiba aroiba lanfam aduda leikhidraba athauba singi khubamda chattuna leisu katuna ikai khumnaba utkadaba adu hauzik Manipur gi oiriba fibam asina khudung chadaba kaya leibadagi party asigi office ta oina pangthokpani numit taba leitraba British ki mayokta ninghanaba leitana lanthengna khiba athauba singi thauna lingjel adu macha masu aikhoina su kaufam thokte amadi mama leiba ki damak ka thokpada kaidaunungda kanagumba amagi mafamda surrender tawroidabani haina su mahakna makha tana phongdokhi 23rd April 2026 sahi kayagi mamangdagi jomlan khongjomlan haina British na mathang loksalakna ya India dagi mathang state mayam si loksalakna Manipur si iroi loiba lankham haiba tare Anglo Manipuri war haina khongjomja sokna kiba lankham sina iroi loiba lanni haina kumba yamna historic oiba numit asi Manipur Pradesh Congress Committee na organize tawbidna khoi ngasi masida pangthok chabani ayamba tamdadi khongjom torenda maduda tarpan katna athauba singi mafamda koknondana ikai khumnaba tuna khoi kero tawjabani adubu hujik Manipur gi leiriba ibam sidaida khoi yamna katti katchaning mani adu khongjomda chatlaga madudaida khongjom turenda tarpan katna thauba leikhiraba khoinadi loina di masak thangaudraba adugumba Manipur gi hero singdo adugi makoina aroiba lan khamoina sokna khiba British ka sokna khiba an tam mafamda khoi kero tawjabni adubu hujik Manipur gi leiriba ibam sidaida sesum makoi gi party gi oina di Manipur Pradesh Congress Committee na sillaga mafam sidaida Florence tribute chi khoi kajabani
अथौबसिंगी निंगसिंग नुमित खोंगजोम देना लाकपदा चीफ मिनिस्टर युमनाम खेमचाना लेबाक मियामदा याइफा पाउजल पिरखली चीफ मिनिस्टर की याइफा पाउजल पीबा चेरोल अदुना मखा ताना कुमजा इंग्लिसिंग अमगा चमापन मरिफु माथोई की एंग्लो मणिपुर लांदा मरैबाक मरम दमगी दमक थवाइना पोंथा पीख्रबा अथौबसिंग बुनिंगसिंगदुना चही खुदिंगी अप्रैल की तांगुलंग हुमदोइबु अथौबसिंगी नुमित हाइना पालन तौदुना लाकली अखोई की थौना फरबा इपा इपु सिंह पौना ब्रजबासी मेजर चोंथामिया चुंगलेन सना खुंबोंग मेजर लोइतोंग जमादार कैसा जमादार हैरांग खोंजा अतई मथौना लेरबा इपा इपु कयाना इंग्लिसिंग अमगा चमापन मरफु माथोई की खोंगजोम लानबुंगदा ब्रिटिश कलांथेंगदुना थवाइना पोंथा पीखिबदुना मरैबाक निंगबा मरैबाक पुनुक्सिजबा अमदी मथौना लेबगी मयेक लारबा खुदमनी मथौना लेरबा इपा इपु सिंग अदुकी वाखलोन अदुबु तुंगिंदुना स्टेट असिदा हौजिक हौजिक मायोंगनरिबा खुदोंग चादबा खुदिंगमक अखोई अमत्ता ओइना लेपमिनदुना अपुनबा मणिपुर अमा सागतनबा होटनमिनरसी हाइना पाउजेलकली हौजिक स्टेट असिदा ओइरिबा चरांगनबा सिगी मतंगदा लेंगा की मकोक थोंगबा फम नाइबा सिंगा कोकोमीगा अवांगबा थाकी मिफम पांगथोक्तुना खननबा चीफ मिनिस्टरना कोकोमीदा चेबाउ थादुना खंगलखरे चीफ मिनिस्टर ऑफिस तगी कोकोमीदा थारखिबा चेरोलदुना मखाताना हाइरिबा मिफम असिदा स्टेट असिगी होम मिनिस्टर अमदी सीनियर एमएलए अनिसु याउना पांगथोकनी खनैननबा असिदा कोकोमीना सोइदना सरुक याबियु लोइनना कोकोमीदा कन्वीनियंट ओइगदबा मतम अमा लेंगाक्ता खंगहलक्तुना मिफम असि पांगथोकननबा खंगलखि Unlawful Activities Prevention Act की मखादा पुलिस power to arrest अमसुंग search पीबा notification अमंगरांग Home Department थोखरे Home Department थोखिबा notification अदुना UAP Act 1967 के section 43A की मखादा पुलिस ऑफिसर सिंगदा अकनबा power से पीखिबनी लोइनना Administrative Secretary Home बु एक असिगी designated authority ओइना लाक्थोखिबनी एक असिगी मखादा सिविल अमसुंग आर्म पुलिस के head constable नत्रगना हविलदार rank तगी हौरगा मथक थोंगबा ऑफिसर खुदिंगमकना section 43A की खादा थबक तौबा यागनी हाइरी ऑफिसर सिंह असिना कनागुंबा मियोय अमना अनलॉफुल एक्टिविटी तौरे हाइना चिंगनबा लेरबा नत्रगना एविडेंस लेरबदी वारंट याउदना अरेस्ट तौबा युम कई इमुंग मनुंग द चंगदुना थीबा हुंबगी थबक चथबा अमसुंग पोचै सीज तौबा याबगी पावर पीरी हाइरिबा थबक सिंह असि पांगथोकपदा अहिंग नुंथिल खाइदना पांगथोकनिंबा मतमदा पांगथोकपा यागनी हाइनासु नोटिफिकेशन असिना पल्ली लोइनना हाइरिबा ऑर्डर असि खुदक्तगी चटनबा हौबगी अयाबसु पीखिबगा लोइनना मखा ताबा ऑर्डर अमा थोक फाउबा चटनगनी हाइना नोटिफिकेशन असिना मखा तारी